ꯀꯔꯤꯝꯇ ꯍꯥꯏꯖꯒꯦ ꯑꯁꯤꯒꯨꯝꯕ ꯑꯃꯗ ꯃꯃꯤ ꯇꯤꯚꯤꯗ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝ ꯀꯟꯃꯤꯟꯅꯧꯔꯤꯕꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯃꯃꯤ ꯇꯤꯚꯤꯗ ꯀꯩ ꯃꯃꯤ ꯇꯤꯚꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯑꯦꯠꯂꯤꯁ ꯀꯝꯄꯦꯟ ꯑꯃ ꯂꯧꯕꯤꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯪꯅꯤꯡꯉꯝꯒꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯏꯁꯨ ꯑꯃ ꯊꯣꯛꯄ ꯀꯥꯟꯗ ꯂꯩꯀꯥꯏ ꯒꯣꯔꯃꯦꯟꯗ ꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯂꯥꯏꯠ ꯇꯧꯅꯤꯡꯕꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯃ ꯃꯃꯤ ꯇꯤꯚꯤꯅ ꯆꯥꯟꯁ ꯄꯤꯕꯤꯒꯤꯗꯃꯛꯇ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯄꯤꯕꯤꯒꯤꯗꯃꯛꯇ ꯃꯃꯤ ꯇꯤꯚꯤꯕꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯀꯛꯄ ꯑꯁꯤꯟ ꯂꯩꯀꯥꯏ ꯏꯔꯩꯃ ꯃꯃꯥꯡꯗꯅꯤ ꯂꯩꯖꯔꯤꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯝꯃꯦꯟ ꯂꯧꯕ ꯃꯇꯝꯗ ꯉꯔꯥꯡꯗꯒꯤ ꯂꯦꯞꯇꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯁꯤꯗ ꯏꯁꯤꯡ ꯊꯣꯛꯄꯤꯕ ꯂꯩꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯇ꯭ꯔꯦꯟ ꯆꯦꯟꯊꯣꯛꯄꯤꯅꯕ ꯍꯥꯏꯔꯤꯕ ꯃꯇꯝꯗꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯦꯟ ꯆꯦꯟꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯛꯂꯛꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯁꯨ ꯄꯤꯊꯣꯛꯄꯤꯗꯕ ꯑꯁꯤꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯇꯦꯕꯜꯗ ꯊꯕꯛ ꯇꯧꯕ ꯊꯕꯛ ꯑꯣꯏꯅꯁꯨ ꯄꯥꯡꯊꯣꯛꯇꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯈꯔ ꯃꯃꯤ ꯇꯤꯚꯤ ꯈꯨꯠꯊꯥꯡꯗ ꯊꯦꯡꯅꯔꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕ ꯗꯔꯀꯥꯔ ꯑꯃ ꯑꯣꯏꯔꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯃꯃꯤ ꯇꯤꯚꯤꯒꯤ ꯁꯕ ꯔꯤꯄꯣꯔꯇꯔ ꯀꯟꯖꯨꯔ ꯃꯥꯏꯕꯝ ꯑꯃꯗꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯇꯤꯝ ꯅꯣꯡ ꯇꯥꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯃꯃꯤ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐ ꯃꯔꯤꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯆꯨꯔꯛꯂꯤꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯑꯁꯤꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯝ ꯅꯂꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯏꯝꯐꯥꯜꯒꯤ ꯂꯩꯔꯛ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯂꯩꯔꯛ ꯈꯨꯜꯂꯛꯇꯤ ꯂꯥꯏꯔꯗꯅ ꯇ꯭ꯔꯥꯟꯁ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯁꯤꯡꯖꯃꯩ ꯑꯦꯔꯤꯌꯥꯗꯁꯨ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯆꯥꯎꯅ ꯊꯣꯛꯂꯦ꯫ ꯁꯤꯡꯖꯃꯩ ꯀꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏ ꯃꯄꯥꯗ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤꯗꯤ ꯏꯔꯝ ꯅꯂꯥ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯋꯥꯡꯈꯩꯒꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯍꯩꯖꯤꯟꯐꯝꯗꯒꯤ ꯍꯧꯔꯒ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯍꯟꯕꯤ ꯃꯄꯥ ꯐꯥꯎꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯟꯈꯤ꯫ ꯃꯣꯏꯁꯨ ꯊꯦꯡꯕꯤꯔꯒꯗꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ Yes.